ngasi fawgi history da khwaidagi angakpa oinakhiba THOUDOK taret. Number 1. Radio station amada chahi nifumuk henbasi sunglip leptana buzzing sound ama adum hanjin broadcast torumki. Masigi sound asi the buzzer haina khangnai. Radio station asigi signal asi ahan boina 1980s ki matamda Russia gi shortwave frequency da thengnakhibani. Matamdudagi hauraga masigi sound asi sunglip leptana monotone buzz sound moina adum taba fanglakhi. Karigumba kanda masigi buzzing sound asigi marak-marakta nupa amagi khonjel da Russian marol da cryptic message kara haibasu taramki. Maduda migi maming numbers amadi codes kyasu yorukhi. Masigi sound asi karigi taribuna haibagi tongan-tongan theories kyasu puthokna rakhi. Khara amana masi Russia gi nuclear defense system gi saruk amagi dead man switch ni haina phongdokhi. Dead man switch service posak amada yawba switch makhal amani. Masida posak adubu control toriba miyoi asi khanghoduna sikhiba natraga control ngamlaktaba matamda automatically activate natraga deactivate tawnanaba switch makhal amani. Adubu masigi radio station asigi khwaidagi angakpa oinakibasi broadcaster with buzzing sound to background the footstep door creaks amadi metallic noise kumba kya tav funky. Masi mafam maduda kanaguma mana mafam madu senaraga laibagi moongni. Masigi yamna angakma makolasi ngasi su lepalaitana adu mag broadcast story adubu makolasi ge horok phamdi kanana su khang mangamtri. India ki khwarigi pamna platform bezali sanilo namdi nostra jahana represent the wasim ram the community. Register to the sign up bonus listing amaga chamaga drama to fungani. Slot games at Thorega withdrawal line. Phone pay GPM the bank transfer make the deposit line at OPI. Sign up Toroga promo code rich idea is a 100% welcome bonus fungani. App download over the 200 fungani with the Facebook the review over the 150 of fungani. Affiliate member erga 50% commission fungi. Comment the PD links the register Toroga bonus claim to you. Number 2. Frederick Valentich Haribunupasi Chahi Kun Subudanga River Australian pilot Amurimki. Number 2. October 21, 1978, Mahangna Cessna plane asida Melbourne Airport agi King Island tamna pairki. Masi isam sambal routine flight ni adubu numit asina mahakki aroiba oigadaw habasi mahakti karimata khangma natri. Plane adu paiduna chalingai matam aduda mahangna ATC da magi mathakta karino khangduba unidentified flying object ama pairaga leire haiduna hairaki. Mahangna hairakibda object asi magi plane gi akoibda koi pairaga leire haina hairaki. Object asi metallic oyamadi green light amasung ngale haina mahangna phongdukhi. Aduga ngahakki matungda ATC amadi Frederick ki communication asi mayek sengna taba phangnakhide. Mahakki aroiba record toksina bohai asi it's hovering and it's not an aircraft hariba bohai asini. Object asi magi manakta pairaga leire amadi masi aircraft natte haina hairakhi. Masi gi heng matungda ATC ga connection tanakhi amadi Frederick amadi magi plane anisi mafam khangdana mangkhirami. Masigi matung search operation ke tawkhidabu Frederick natraga plane ge akaiba maset ama fawba amatta phangba ngamkide. THOUDOK asing sisu khwaidagi angakpa singgi manungda chalibani. Miyoi kharana masi UFO abduction ga mari lenaramgani hena phongdukhidabu khara amana masi sumnagi accident macha amani hena phongdukhi. Number 3. 1922 gi matamda Germany gi Bavaria hariba mafam asida yamda angakpa THOUDOK ama thokhi. THOUDOK asina ngasi chahi chamagi matung sida fawba miyoi kya gi wakhal amadi thamoida akiba amadi khangningba kya pokalibani. Bavaria gi apikpa khungang amada Hinterkaifeck ko farm ama leramki. Aduga mafam aduda miyoi taruk leramki. Family members manga amadi maid ama. Adubu nongma numit ama April 4, 1922 da makhoi gi mari mata amana mafam aduda chatluba matamda miyoi taruk adu tamthiba maungda siraga leramba thengnakhi. Masida angakpa oinakibasi THOUDOK asigi numit kharani gi mamangdasu makhoina mafam aduda karino khangdaba angakpa khara thengnai haiduna report torumki. Mafam adugi ungaktana leiba aduda khongol ama makhoi gi yum tamna changkhibagi taramki aduga thokkhibagi di taramde haiduna phongdukhi.
Imung adugi maku oiriba Andres Gruberna makoigi yum manungda kanagum ama leirabra haina chingnakidubu fana khantoklubana thoina masigi maramda khanjilamde. Aduga thoudok asigi maramda investigation tawbu matamda hena angakpa kyasu khangba ngamki. Miyoi aduna imung adugi mi loina halaba matungda yum aduda numit kyani leikhi haina phongduki. Mahakna yum adugi asatha kya chakhi amadi farm adugi thabak fawwa tawramki haina phongduki. Asiba haksang adu thengnadragai numin mariningi mamang haibadi March 31 da makoibu halamani. Thoudok asigi maramda matam koina investigation kya tawkhidubu mihar pasi kanano haibasi ngasi fawba khangba ngamdri. Number 4. Freddy Jackson haribanu pasi England gi Royal Air Force ki mechanic amu oiramki. 1919 gi matamda mahaksi propeller mana nanbadagi siramki. Asumna mayamna su nungaitaba phongdokna khimadi matamsu sumsum hawkirami. Mahaki aroiba mathau mangam pangthokpa loiraduna makoigi team aduna photo ama kaplame. Makoisi hanadagisu mission ama chatpa loiraga photo adum punna kapminaduna lakhibani. Adubu numituda kapkiba photo adu kona yengsiluba matamdadi mayamdu loina angakpa oinaki. Photo aduda mami sami oina tawba saktam ama yauramba thengnaki. Aduga saktam asi atai kanasu oiramkide matam kharagi mamangda sikiba Freddy ki saktam oiramki. Makoigi teamna phongdokhibada Freddy na aroiba oina makoibu unaba laklambani hena phongdokhi. Khara amramumsi thainigi matamgi photography technique isu double exposure asi oigina hena phongdokhi. Adubu Freddy gi masak asi mayek sengna uba ngamlibasi double exposure na oiro hena amu khara amana phongdokhi. Number 5. Lebanon gi Baalbek temple da yamna angakpa thainigi matamgi achauba nung ama lei. Nung asi chawrakna 1000 tons muk lumi amadi masi prithivida khwaidagi lumba amadi khwaidagi chawba nung singya manungda chalibani. Adubu masida angakpa ama oiribasi asuk chawkraba amadi lumkraba nung asi thainagi matam aduda kamdongna thanglaga chatlamlibano haibasini. Ancient civilization gi matamda nung asi kamdongna thanglamki amadi kari maramgi asuk chawkraba nung asi thanglibano haiba wang asi ngasisu adumak hangnari. Historians amadi archaeologists singna phongdokhibda masi karigumba aronba ma kupsilaga thamnanaba thanglaga thamlamba oigine hena phongdokhi. Haibadi nung asigi makhada leinungda aronba ikhoina khangdaba kharadi soidana leiramgani hena phongdokhi. Adubu miyoi kharana mungsi matamadugi miyoi singaduna makoigi religious cultural amadi astronomical gi oiba thoram singi purakhiba oigine hena phongdokhi. Number 6. 1974 gi matamda lam koiba lakpa miyoi khara Brazil gi apikpa khungang hor birthday haribasida laklamki. Adubu makhoina lakpa matamduda khungang adu miyoi amata leiramkide amadi ichik chiklaga leiramki. Khungang aduda miyoi chatruk muk leivane amadi makhoi loina mangkhibagum amatta leiramkide. Khanghaudana mafum adu thadoklaga chatkibagi maongda loina leiramki. Sak ensangsu thongmugi stopta thangkalaga leiramki. Yum singsu thong loina hanglamki amadi school singda lairiksu loina hangtoklaga leiramki. Adubu mafum aduda miyoi bade amata leiramkide. Aduga masida khwaidagi angakpa oiribasi school gi blackboard ta wahai khara iraga leiramba thengnaki. There is no salvation haina iraga leiramba thengnaki. Iramliba wahai singasina thoudok asi amukka hena angakpa oinaki. Aduga thoudok asigi maramda theories kyasu putoknarakhi. Khungang asigi miyoi singasi karigumba social natraga political threat amana maram oiraga mafum asi thadokluga chanakhiba oigani hena phongdokhi. Adubu kari maramgi makhoigi maral mathum amadi pochai sing loina thamlamlebna habisigi pokhumdi kanana su khangma ngamdri. Aduga miyoi sing adu kadaida chatkrabano habisi su ngasi fawba mystery amma oiri. Number 7. England gi apikpa khungang Tetwar haina khangna vasida yamna angakpa amadi akiba thoudok ama thoklame. Matamadu 1661 khungang adugi local magistrate John Mopensana drum thin manupa William Drolly kobanupa ama illegal begging amadi lambi sorokta yamna langbagi maral siki. Aduga court case asi John ngamkhimadi John William gi drum adu lauksilaga magi mayumda puruklami. Adubu masigi drum masina angakpa thoudok kya gi horpum oirakadoribani. Masigi matung magi mayumda namidang ahingi matamda drum kana thinbagi makhol kya taba horukhi. Adubu makhol asi kadaidagi thokluknibna habisi chap chabadi sukhang khangma ngamlamde. Masikak natana yum aduda leiriba furniture sing adu mathanta lengba amadi ahingi matamda mi chatpagi makholna chingba kya taba phangki. Thoudok asina John gi imungi miyoi sing adu loina akiba phongnakhi. Miyamna masi William na John da laman khumlakpa oigine hena phongdokhi. Matamaduda masigi thoudok asi asukimating maming chatpana
philosopher Joseph Glanville na magi lairikta fawba hapki. Joseph nasu thoudok si John gi mayumda numidang ama ahing lekpa matamda thengnakhibani. Thoudok sing sisu the ghostly drummer of that word haina khangnai. Karamba thoudokna khwaidagi angakpa oige habdu comment soidana haibiramu.